Kukizo terrorist amasung army gi marakta khutthoknabada haidorpa maruna panduna langsing manbi khulgi sip ki loina be hongkholing sire haide Kukizo terrorist na nomai kapsilakpadagi longmi ahal ama panduna sokpaga ikan kanadana maphamoda da leramba BSF ki parsen singe marakta gi so Kukizo terrorist tamna nomai ron manga truglom kapki haide Security Force ki makai degi makhoi tamna nomai kablak podagi Kukizo terrorist singa du sengthakta leiba makhoi gi bunker amasung KM tamna sengkhat ki haide adum oinamak Jammu Kashmir Light Infantry JKLI gi anisuba battalion gi parsen singna sengthakta sengkhat ki ba Kukizo terrorist singa du butana ke masida terrorist singa du gi makai degi makhoi bu tana rakliba JKLI gi parsen sing tamna nomai kablak ki haide army gi makai degi su makhoi tamna nomai kablak podagi handuna nakalani gi marakta khuthona ki thaudo asida Haidoroko maruna panbadagi langsing manbi khulgi sip ki loina bini haiba nupi ahal ama nongmai maruna panbadagi laikanaba nangdana thaudok thobamda sire haide Nakalamoromda ITLF na matam kaktana shutdown lauthokre Thubalagi singai rock local da thabak suduna leijaba lomi singtam na nomai kapsilamba kuki militant singa dugi khongoli na naba changsen ke ba security force tamna kuki militant ni singlaba singa duna nomai kapsilakpadagi security ki maikai degi su handuna nomai kapada langsin manbi village ki sep kiloina bi hoi calling nomai na panduna chikiba aduda indigenous tribal leaders forum na thodo adu senari ba singi mathakta athubada action lokhatpa central government na tribal miyam gi si amating ang khay ngak na thamnabagi thabak lokhalu amadi buffer zone thugaibagi thabak asigi matangda independent body amana investigation tawhalo haiba demand tawraduna ngasi numidangdagi matam kaktaba shutdown lokthokre haidi Security Force na ngakthokpi bagi mohota na thoi hingna masielo haidaba karigino haina kokomi na phongdorakre ngarang Fubala High Canal gi makha thangba singai rok local da masagi lofam da loksuduna rajariba singda koki khulai paiba singna singthaktagi kumtharaktuna nomai kapsilakpada mafam adu ngak se na balairiba BSF ki kunthra ga tare suba battalion gi e koi company na khulai paiba koki singa du bu thengna bagi mohota loksujariba singda na thoi hingna masielo haina laurakhiba karigino masigi nonggi oiba wahantu karino haina kokomi farmer wing Maikai degi hanglakle thaudo thokom da kokomi farmer wing gi convener AB elangbom na pawmi singda hai Fubala maning da leiriba high canal gi makharom da masagi lofom da thabak su duna leiriba lomi singda kuki khulai paiba singna singdagi kumtharaktuna mafam adu bu ngak se na leiriba BSF ki bunker dagi meter rom tamakla pa mafam amadagi nomai kapsilapodagi Fubala dagi ningthaujam birenbu nomina pandagi sokhan baibasi mafam adu mathau tawriba SSB na tawge yauna tawhanbaga samanai Misam yam da nomai kapsilaba kuki militant singa du phanaba amadi makhoida halaga nomai kapagi mahota Misam yam da oina na thwai hingna ba selo haikiba SSB gi thawong condemn tawi ngarang gi thawong asilenga na kumna yang sendura mafam asida mathau tawriba security force ngi mathakta chapchaba action lokotpam thu natrabadi miyam gi ihau ama amuk lak oi haningai leite haina phongdokhi nakalamarom da kokomi farmers wing gi ko convener thoiba konthaujamna Phongdokhibada khulai paiba kuki militant singki mathakta military crackdown tawdriba phawba Manipur gi lomi singna maning tamna masagi lokhom da low suba ngamloi national highway sing da free movement lehenba ngamloi ngarang singai rok local da thokiba thawdo asigi matangda mafam asida mathau tawriba SSB gi kunthra ga tare suba battalion gi e koi company gi mathakta singna ba pokhalei makhoi gi mateng yawdrabadi kuki khulai paiba singna lomi singda attack torpa ngampham thokte lofam singda lomi singna low suba yahanna bani haiduna thamliba security bunker asi chingkhong singya da thampam thokpane adubu labuk maya sida bunker sadun leiri makoina ngak seliba si kanabuno haibu gi wahang ama sangna thokle makoina lomi sing ngak seli hairagna makoina leiriba bunker dagi meter kunthra rom tamak chatharaga leiba mafam dagi lomi singda attack torpoda yengduna leiriba karigino koki khulai paiba singaduna SSB na leiriba bunker asi lanthoklaga laklaga attack torpo oigani haibu gi singna basu lei haina su phongdokhi Arambai Tengoldagi warol khara thamla khremadudi thasagi taraga taret ki ayukta samurau area gi nambul turel khonung da phumjilaga leramba pawbi tektagi abdul kadir gi misida samurau da leba Arambai Tengol unit number 27 ka karigum hiram amata da mari leina de sapchana chumlaba pawgi likhun singna phongdorok gi matungina thasagi tara amadi tara mathogi lona ba ahingda yumnam huidrom da leramba dagi laikai gi miyoi singna pharaba matungda mahakpu yumnam huidrom da leiba kunga taret suba Arambai Tengol gi QRT da sinarambani numit khara thiba khangdana leiraglaba matungda thasi ki tara tare ki ayukta samuro area gi manung chanba nambul turel gi khongnung da phumjilaga leirambadagi police na lokhatpa hojik mokta thamlibane thawdo asigi matangda nupi ama yauna miyoi khara police na phagalaba matung chenaba khara su Arambai Tengol na police da surrender tahon khibadagi chenabani haina singnaba sing custody da thamdana wahang pahongbagi thabak sing sathari adomoina maglaikai gi miyamna abdul kadir bu sinakiba
27 Arambai Tengolgi QRT gi Lusinba Khaba Kauba Mioi Amadi Haujuk Pau Security Force na Panaba Koiti Tiba Pangdana Lady Heidi Yumnam Hudrom the Leba Arambai Tengol 27 unit ki QRT gi Kangbu da Sinaram Badagi Sina Pankiba Abdul Kadir gi Misi gi Matang the Samuro the Leba Arambai Tengol 27 Suba unit ki Karigumba Makalamata Gamari leinade haina officer ba Paugi Likun Sing na Pongdorokli Panbaya Badi Haukiba Matam Karasida Samuro Kaitiramadi Akoiba Mapam Singta Dukan Sing Sagun Tawa Madi Huran Sinti Tabak Sing Yamna Toya Chatrapul Lake Kibagaloinana Miamna Hinda Mitsinga Singna Lerakibani Haide Manipur ani thona thoklabra haina maheso thonaujam na phongdokre Manipur gi isusing loisendana thamlaga singtam animakta manaba miyeng yengdrba president rule gi lenga na state asibu ani thona thoklabra hangladuna karigumba thoklabadi miyamda khanghalu amasung miyam gi oiba ferep lojadage haina RPI Manipur state committee gi president maheso thonaujam na phongdokre wafam singarang nungtel phubala na kukijo terrorist na nomai kapsilakpodagi oigi khutta pandun soklaba en biren gi phibam remsta yengsenba lakpada mahana pawmi singda phongdokhibane Government gi ayaba yauduna lam maming olamba sing government gi benefit amata piro dabani haina hana gi minister NPD na phongdokre lam gi khun gi lekai gi lambi gi amade atai kaya government gi ayaba yauduna maming olamba sing sumthoktriba phawba government gi benefit amata piro dabani haina Manipur gi hana gi minister NPD sing na phongdokre NPD sing na social media da thagalak warol amada hai sahili sing ahum hena puwari thamduna ipai puna ngaktum thamlamba imalebakpu macet thugaina ba mana aningba pamda Nari Puwariga Sagonaraglaba Lamkaya Anoba Maming Tonduna Ariba Puwariga Kongol Mutatnaba Honabasing Para Tambina Bamahaki government Ek Semlambani Hideba Ek Adu Hosik notice Tokuna action Horokpasi Taganingani Kanagumamio Kalop Natraga Puru Amana Masamsagi Apama Mong Lam Amanatraga Mapamaki Ming Hector Tonjin Bagi Matangda Birena Hai Lamgi Kungi Lekagi Lambigi Amadi Atakia government Ayaba Yaudana Maming Olambasing Sum Toktriba Power government gi benefit Amata period Dabani Panba Yabadi Manipur government Haukiba 2024 March Taramanga Extraordinary Gazette Ama Toktuna di Manipur Names of Places Act 2024 Asisana Haukibani Madugi Matung in a Karigumuma Pamama Maming Ton Banatraga Maming Ontoke Harabadi Manipur government gi Land Resource Department ki Mangjonana Ayaba Lava the money Karigumba Ek Asit Hawaidana Tabak Toram Labadi Sahi Amadagi Tadana Pado Piba Haidi Basira Adu Sahi Ohum Pawa Sangtopa Yaba Masung Lupa Lissing Yakaidagi Horaga Lupa Lak Ani Paugi Pine Tihan by Wapa Masi Yao Kibani Masigi the Mari Lenaba Department Amadi GC Sing the Suakan Wapam Tam Krabani Haiki Arambai Tengol Gilusung Purel Korongan Mukuman the Wapam Kratamla Krema today Maike Kangdana Landarak Matamda Kaisu Kangze the Bangang Sing Siga Question Senduna Angamadi Honazarak Kibani Masjid Tengoloi Kungamatoi Tawai Kat Kre Kaya Amana ngasi soktuna soinai raba haido oiduna leiri madugi mahai oina ngaside aikhoise criminal amagumna ubire hoi mitop na khanba dudi khanjasano iforoki mioi phawba yauna aikhoida yekna salakpasidi nungaite hoi aikhoigi asoiba aranba leiramgani adubu asoiba kharadugi damak thawai khubakta haptuna lantheng narakibasing na thaiduna aikhoibu yeknaba amagum urakpasidi khangbada wai punamak iraiba iforoki damak tawkhibani Kaisubudi Khandre Haina, Korou Ngamana Tamlakli. Ngarang Pubalada Kuki Sing the Nomai Kapsilakpada Lok Suba, Ahalama Sok Hari. Governor Nagase Yopung Tramatoi Paubi Manung the Nomai Kapa that Senabas Putorak Trabadi, Manipur Pumba, Shutdown Taragani Hari. Bestupur District Pubalada, Arang Notelpung, Ohunga Minute Kumrum, Tabada Kuki Militants Singna, Nomai Kapsilakpada Masagilo from the Lok Suduna Lejaba Ahalama Nomina Panduna Lakana Kray. Amarom the Koishauna Raba Pubala Gimiamna, Governor, Security Advisor, Todo Topum the Laka the Bani, Senabas and Paduna Excel over the Bani Demand Toduna Tidim Lambi Tingjinbagi Kongjang Sang Kray. Lunana Nasayo Puntramatoi Paubugi Manung the Nomai Kapa the Senaba Mio, Lenga Putok Batarabadi, Manipur Pumbada, Matam Kaktana Shutdown Sang Silagan Handle Auto Kray. Press the Pomba Powder, Arano Telpung Ohungamet Kunlom Tabada, Pubala High Canal Malakaleba, Sing the Cookie Militants in the Nomai Ron Mangato Ron Capsulaki, Nomai Capsulak Paduda High Canal Meada Labor Masagi Lopom the Low Suduna Labor Pubala, Awang Maning Lekaidegi, Ning Thousand Billions a Hong Pugi Oitang
thangba khutki khubomda nomai maru ama pankhi soklaba NBN Bisnupur District Hospital da pukhatuna laikanaraba matung Imphal gi Rims Hospital da pukhalakuna laikana khre thodo adugi pau phangbadagi khoisaunaraba miyamna phubala da tidim lambi thengbagi khongjang sangsenba hokre khongjang sangsenba da saruk yakhiba nupi amana masagi lawpham da law uzabada kuki militant singna nomai kapsinduna ha nabu honarakpa yaningde law suringai da phubala high canal gi maning thangba singi saruktagi nomai kapsilakiba matamadu da mafamadu da irap laptana SSB gi kem leiribani Central Force laina singdagi kumtharaklaga kuki militant singna nomai kaplakpa haibasi makoina kuki singbu nakoina sogali haibu utpani ngasai upung 13 phawbu manungda governor DSDGP phubala da laktuna nomai kapada senaba mioi miyamda puthoktrabadi kudaktagi matam kaktana Manipur pumba total shutdown gi khongjang sangsilagani hairi Manipur anauba lenga ama karamba matamda semgadagi haiba maha haiba ngamde lenga ama semnanaba makoina yamna kana honari haibadi tai haina Manipur Legislative Assembly Speaker I said the Burton Pomi sing the Pondo Cray School Hero Hanba Lekaida Leba Sri Gopinath Mandap Sangabagi Thoram Yawba Lakpada Pomi sing the Tatlaga Hango Wahangi Pakumpi do not Mahana Hai I haki Housing Assembly Sangbo oina lede Kanakana Lusingbo Olibagi Haiba Kangre Lenga ama 7 Bapamagi Apamba Pundok Nobale Habitat Lengak Sam Nova Mapandagi Mi Lakani Habitai Mahana Hai Miam Gimihut Oidiba MLS Singasu Miamgi Ihul Kanga Miamgi Ihul Kanga Tabak Torokani Tazai Housing Assembly suspended Tautuna PR Tamliba Sisu Akanaba Matamama Labana Soy the Namaki Atuba Matamda Hombam Lakani Habaki Tazabalay Sri Gopinath Mandap Narang Sanga Kibatorama the Yes School Naharo Singlop Maruki President Asem Amuba Manipur State Kala Academy Award Asom Tampa Yes School Naharo Singlop Maruki Secretary License Pradip Amaso YBO gi President Sorokhaibam Sarasandra Namatang Chief Guest President Amadi Guest of Honors Oina Sarugyake Buffer zone the low usilakpani haina wakana phongdorakre June tara mangagi ayuk pung tara tabda laitan popi maitai village ki mioi singna buffer zone the low usilakpadagi ningai sangdana ma thokibani haina wakan area Ship Association wakana phongdorakle waka gi seroramna hai nakalani maki mioi singna sangba yadaba mafam oina law thokraba lobukta khulja khrana law uba horakpadagi Central Force ta thorang adu lebnaba khanghalubada law uriba mioi singna akoibagi miyam kausinduna asawa muknabagi thodo ama thohan kibani laitan popi the kilometer amarom lapna labor sadu lampakta sahi anirom kanglop anigi mioi amata sangba yadana baba farzon oina law thoktuna lakrabani haidi COVID-19 active case yankai humdo yore asu status da nauna COVID-19 ge positive case tarataro ama thengna kibagolena punna hujuk phawbada active case yankai humdo yore haidaba apunba active case yankai humdo sigi manungda COVID na narba mioi nifuga nipan home isolation tawri loinana mioi ani amana laisat asidagi phibam pagalaktuna disaster tawkre status da hujuk phawbagi oina laisat asina mioi amata sian khiba laitre Imphal West District da mioi 15 Imphal East da mioi 12 Chandel da mioi 5 Bisnupur da mioi ani None da ama amadi Tengnopol amasung Ukhrul da mioi amamam punna mioi 19 COVID laisat asigi test taw da mioi 13 COVID positive oiba thengna khibane mioi 13 adu Imphal East dagi Nipwan Imphal West dagi taret amasung Falda mioi amani haire leba asede English ngangba sing athubada ikaiba phawraklakani haina Amit Shah na phongdokhre Union Home Minister Amit Shah na larik phongbagi thorom amada miyamda wangangbada lebak asede English lol ngangleba sing ase athubada sungsoi soidana ikaiba phawraklakani haina phongdokhre Amit Shah gi wafam asina lol gi matangda lebak asida anowa political gi debate ama hodo hankre mamangda gi hauna South India gi lusingba singna three language policy yauna center lengak na Hindi lol bu namphu da chana hanna ba honariba ase yaning da ba phongdoktuna lakraba matung Amit Shah gi wafam asina hena asawa pokhanbaga loinana lusingba kayana Home Minister gi wafam asi yaning da ba phongdokna rakhe Amit Shah na haikibada lebak asida lariba mipung khudimagna India gi leijariba ima lol sing ase ngangdana miramdagi waiba lol ngangbagi hainabi leiribasi muthatnabagi pandamda center lengak na thabok lokhatli atuba matamda English lol ngangba miosing masa matomda ikaiba poksaragani amasung ima lol ngangbada chauthokchaba pokwa amadi mirolbu aikhogi londa yansendaba khunai amasung soi soidana semgatlagani ima lol sing asi yokhatrabadi Indian ama oina hinglubagi wahantok laite haiki Amit Shah na makha taraduna India gi
traditional language singbu amuk hana chakhot hanaba national movement ama mathau tare English lola si India khakta natana malengi mafam kayada colonial matamdagi symbol ama oina unarakle aikhogi imalibak culture puwari ama de lining bu mayak sengna khange hairabadi imalol ngangba natana atopa pambai leite haike amaromda opposition gi lusingba kaya yauna hindi lol ngangdaba state kaya na di home minister Amit Shah gi wafam ase India pumbada namphud hindi sana hanabo hanabane haike Spice Jet ama lamkhang dagi halakre Hyderabad tagi Tirupati tamna paiba Spice Jet ki flight ama technical ge asoiba leibadagi tangai fadana lamkhang dagi halakre hairi report amagi matungina plane aduda crew members sing tharaga punna mioi samaga marphu tongki haidi pilot na plane ge asoiba thenarakarba matung plane adu mamai leiduna pairaklaga Hyderabad ki Rajiv Gandhi International Airport ta emergency landing tawki adubu thodok aduda aso open amata yawki de haina report amana phongdorakle Iran kapsilakpa missile na Israel ga hospital pumsai sai kre Iran kapsilakpa missile singla hospital ama ata thopaga loina na miyakya aso open nangle haina tongan ba media report singla phongdokle ITLF ki warol paladuna agency ki pauna hai Iran kapsilakpa missile singna Birseba Soroka hospital ama ata thohan ki military ki oiba facility amata laitaba amasung anaba miyakya layeng leba mafam missile kapsenduna attack satharagliba Iran ki thawng adu malem gi mipum khudimona khwaidagi kandom on the condemn topam thui na phongdokhi the Times of Israel gi report amra hai Iran na missile kapsilang ba hospital adudagi kilometer anirom lapa mafamda IEDF ki Southern Command base lay tawdok aduda miyoi ultra ga nipalom aso apan nangkhre adubu soklaba miyoi sing adu thoidona khudong thiningai oidre haidi